Malang Kaithengi second production Nungshithoi eigi lakiba Diwali ki tarikh 13 da soi na release tawjaragani mafamna MSFDS pung ani amadi pung manga taba matamda soi na ujjaragani Malang Kaithen amadi Nungshithoi gi tin mayam khawrang na ngaijaramge mayam soi na miyeng taba laku. Hello mayam kuramjari Malang Kaithen na aniyak suwoina puthokjaba Nungshithoi eigi haiba film asi lakiba Diwali numit October ki tang kurmathoida soi na release tawjaragani pungfamna pung ani makhai amadi pung mari makhai mayamna nungshibiduna ticket amom tang kapiraga artist singbu thawai hapiyu aisu mayam bungai jaramge mayam tang kurmathoida thengnarasi bye bye mayam bukramjari laglibo October ki tang kurmathoi Diwali numit asida Nungshithoi eigi hariba manipuri feature film asi MSFDS ta soi na kapjaragani so gi matamdi pung ani makhai da malaigani aduga pung mari makhai da malaigani ai samak film masida saruk ya zai ai sungai jaramge mayam sulak biu ticket am tan kakpire hairaga Diwali numit asida Nungshithoi eigi hariba manipuri feature film asigi mahau si kamane to ge habdo mayam punna lomina si habsi thamjage kawbiraganu mayam 21st October 2025 Diwali numit da Nungshithoi eigi